Hello guys, Ningthau channel ki subscriber amadi viewers punamakpu taramna ukchari. Haukiba sahi 2019 da film forum da film kaya preview tawduna miyamda uhankhiba adom khangbirabra. Ai haijage tribal dialect ani habadi kuki film amadi tangkol film amamam yauna punna manipuri feature film yankai gani thoi film forum da preview tawki. Film sing adu da khwaidagi yamne assignment phangduna most popular gi mingthon karamba actor amadi director na mafam kankhiba adom khangbirabra. Loinana karamba film na khwaidagi pamnakiba amadi sel yamna tanduna most popular film gi mingthon phangkiba adom soidina khamining lamgani. Ningthau channel adom gi damakta buduna lakchari khwaidagi yamna film assignment phangba amadi miyamna pamba film da yumpham oiba most popular actor, most popular director, most popular film of the year 2019. Male actor top 3. Actor kana na top 3 gi mafam kalliba khangminasi. Film taruke assignment phangduna top 3 gi mafam kalliba Boni Gurumayum. Nangna ai lauriro, aina nang lauriro. Aina nang lauriro, nangna ai lauriro. Mathangda film tara kumduna top 2 gi mafam kalliba Gokul Athok. Thawaiga haksanga lapnaba yaroi malimga nungdolga kainaba yaroi lakani senanata. Top 3 amadi 2 khangan jakraba matungda film tara humdagi assignment phangduna top 1 gi mafam kalliba most popular actor Silaiba Ningthauja. Chatlage taklamda chatlabani punsi sintha loiraduna pukpen paumen naramda nang butha doklambagi waroganu nang naibu. Hojik female actor da mumiyang taminarasi. Film manga ge assignment phangduna top 3 gi mafam kalliba Soma Laisram. Mathangda film tara kumduna top 2 gi mafam kalliba Bala Hijab. Female actor top 3 amadi 2 khangan jakraba matungda film tara manga ge assignment phangduna top 1 gi mafam kalliba most popular female actor Biju Ningombam. Hojik khaminerasi most popular director matang sida singdokchaning ba amana film ani direction tawduna puthokiba director masing yamana maram oiraga film ani gi mathakta puthokiba amadi miyamna pamna yengnakiba da base tawraga khankachari top director sing adudi film ahum direction piduna puthokliba Bees Gupta Laisram. Mathangda Ojit Babu Ningthaujam mahaksu film ahum direction tawduna makhoi ani chap manana top 1 ki rank ta laiminari. Mathang asidi Manipuri Cinema House ki report ki matungina haukiba sahida karamba film na most popular film of the year 2019 takibage haibadu khangminasi. Top 3 ki sport leriba si film anina chauranga chap manaba collection phangduna ahum suba mafamda film ani laiminari. Ahanbada Inamma directed by Homesori. Aibu thamoi sengna nushiba ma oirabati khwaidagi wa ngangdaba mamotta noktuna leiba misaga mo oibiyo tamo Kundona thauri oina pullani nan thokpa ngamlaroi chetla kisini. Ani subada Sanu IPS 2 directed by Sanaton Nongthongbam. Top 2 Thabaton 3 directed by Bees Gupta Laisram. Thaba ichaba masa khangdabadagi aina ku thakre nang ai waroganu ko Lo nyam bagati agi lechi
most popular film of the year gi top 1 tamang ngaislagle adom na khanbir maduga chanabar yengbiu most popular film of the year 2019 top 1 Korong Nganba 3 directed by Ozit Babu Ningthokjam Ay, kinuha mo no? Ay, pinasimulan na bro. Matang 2021 lakpada 2020 da karamba actor director amadi karamba film na most popular gi mingthon phangkhibage haibadu puduna lakchage ngasi gi damaktadi ningthau channel gi subscriber amadi viewers punamakpu khurumjari